Houjik thokliba irang asida Chin Kuki Zo victim Oina Uba Yaroi. Makhoi chatharakliba Thouong Asidi Yamna strategic Oiba Laanjang Amani haina. Federation of Civil Society Organization FOCS Manipur meehut singna Ministry of Home Affairs ki official singda phongdoklamle hairi. Handak Ministry of Home Affairs ki official singa FOCS ki meehut singa Delhi da unakiba adugi matangda ngasi. Manipur Press Club ke Loktak Hall da pawgi mifam am pangthokre. FOCS Manipuri Acting President BM Yai Masaha spokesperson Ngangbam Jameson amade lup asigi maru oiba thongmi kayana saruk yaduna pangthokhiba pawgi mifam aduda lup asigi consultative member Puyam Rakesh na hai Ministry of Home Affairs na invite tawrokpadagi tha asigi kuntarita Ministry of Home Affairs MHA gi official singa unaduna Houjik lamdam asa thokliba irang asigi matangda wari sanarupane mifam aduda lup asigi maikaidagi point manga pukhatuna Manipur da thokliba irang asigi marik chumba pawdam MHA gi official singda khangatke Loinana kumja English and Ishum the Kulhuntai give me Humtage, Horakiba Irang Asik Oiba Saklon Amadi, Chin Kuki Zo sing that Tungan Takak sing the Chathakiba Lalong sing, and my official sing that Marik Jumna Tanunke. Irang Marak Asida Maite sing, Lan one by Yabam Umda, Sandurakliba sing, Atuke, Fake Amadi figure sing Putoktuna sing Toklonke. Irang Asida Chin Kuki Zo sing victim Oina Uhanabokone Pasi Aran Bane. Irang Asida Makhoina Yamna Komang Choksin Ba Kuchukulai Kaya Sizinaduna. Yamna organized Oiba Maungda, Maite the Landarak Padanatana, Maite Yum Kai Amade, civil infrastructure Kaya, Mang Takan Ki Haibedusu, Hudam Galoina Kanganam K. Makhoi Lalong Ase, Pandam Oiba Laanjang Amani Haibedusu Tanam K. Unaba Aduda IDP sing, Mayum da Kunda Hanaba Amade, Makhoi Tenariba Kudong Chadaba sing, Maru Oina, Ana Ayek, livelihood Amade, Mahimasin Tambi Matanga, Henba meeting Junk Busu Pukalam K. Loina highway sing the free movement Oina Busutaksinam K. Marak asida handak wal tabidak maharis mena chathakiba Thouong adugi matangdasu akan wafam thamlambaga loinana asiguma Thouong chathakiba security force ase Manipur thambagi mathau tade haiba wafam su thamnuki haina mahangna phongdokhe mahangna makhatana high FOCS na thamkiba point mangagi wafam sing adu MHA gi official sing na mamutana tabaga loinana wafam sing adu janing bagi ingit su pirakhe MHA gi official sing gi maikai dagi su lamdam asegi integrity da akaiba pidoi athuba matamda irang ase loishinaba honagane highway sing da maning tamna chathanaba honagane IDP sing mayum da khunda leita hanaba honagane haibigi thajaba su pirakhe unaba ase mahayyan khongthang amani haina lawba yai haina mahangna makha takhe base level da koina 5 points of discussion pur sapase tasengna koi gi main object se mai gi wakhalon amsing puning da hana leramiba amot pa aran ba keno map se okthok chamthok pasina maram de mai koi da hana impression ama leigreba koi gi national leaders sing adugo officials kya da koi gi lansi da koi gi missing ama mai tai jina koi gi minority ba mi kanglok si hekta angam ba keno tha da na koi gi miha me pun tawre haiba gi aran ba keno haidare koi gi narrative se mai koi da leigreba masi je khongdohandragadi mai gi wakhan puning da leiba pose aranba amot pam je samthoktragadi mai gi strategy da crisis si kamaina resolve tawgadagi haibagi mai gi lalong aduga mai gi road map ta su gi kari haini ahong ba kya lawai da bani na masi chujanna ba hena chujanna ba constructive oi ba positive oi ba sense se langna ba gi 5 points of discussion je puja bane ba Pujabasida, my koi the Gisu Yamna Kayani, quite Tazaba Pirakibudo, my koi Hangami, Mokai Tuna Manipuri, Ranzel Samba Pami, Aduga Luna Namasai, Highway Hango, Pokota commitments is so my koi full commitments sepire Akoida. Aduga Manipur integrity the zoo of disturbance Amata, Lahelo have a give Porama, Sima Tameko. Ecoina, Pokachakiba, Point Mangaya, Memorandum Maduki, Koina, Kana Nainaba, Aduga Tuanba, Nainaraba Matunda. Home affairs ki maike degi point tar yawba akoi gi chema puthokre aduga point tar aduda akoi gi wari sanaba gi makha chatharak patuda akoi koki seso sing amadi akoi gi imphal gi representative bitegi seso haidare adugi representative singa akoi ga punna point taruk tu sign tawnaraga akoi Manipur da normal sema poroknabagi adumba joint appeal ama tongmina si haidana koi che singji tongan yenthoraganda koki gi seso singda akoi gi seso singda yenthorpa che sing yenga madu yanaraga di sign tongnaraga akoi gi madugi appeal ama joint appeal ama Manipur da shanti oiba normal se poroknabi appeal ama tongmina ji haibatu koki seso sing maike degi yagidre